Image padomiyeng tabiri basingbu ahan maktada binitana taram noksa bagaloyena kurumzari. Haujik paudamasigi maroya pau thamjari. Haukiba pung kunmarida Manipurda miyoi kuntrataruk COVID positive oiki miyoi ahumna laikidre. Bom pokhaibagi thaudosna janaba miyoi manga phagatkre. Ina nongmagi oiba political conference pangthoknaki. Kharo kulenda mikhalga mari lenaba khana jainaba thokre. Mapungoiba paulo birasi. Manipurda haukiba pung kunmarida miyoi kuntrataruk nauna COVID positive oiba thengnakre miyoi ahumna laikidre. Pungpam asta miyoi lising ama suna nifumathoi COVID test tauki maduda miyoi kuntrataruk COVID positive oikibada ngasigi COVID positive oibagi changchada 3.5 yauki. Istasigi oina pandemic hobodai ngasi phawada punba miyoi lakh ama lising kuntrataruk chatruk maudra COVID positive oikre miyoi lising ani cham suna nipana laikidre. Ngasi miyoi humphuna naba phaduna discharge tawkhibadagi apunba COVID naba phakibagi masing lakh ama lising kuntra mari suna nifu taruk yaukiduna istasigi COVID naba phabagi changchada maudra nipan dasmik sinotaretal yaure active case masing changwa kuntra taruk leiri. Kaksing District Police ki kangbuna ngasi ayu anganba pung ahumlom tabada wangu nurathel area da operation chathabada sahi asigi January tha amadi chatliba February tha da thokiba bom pokhaibagi thaudo humda chenaba miyoi manga phagatkhre. Paraba miyoi manga adudi Okram Manitomba alias Ango Maitai chahi kun wangu mamang sabal nurathel lekai sorokhaibam Goroba Singai alias Ngangba chahi 38 pangantabi makha lekai aduga wangu mamang sabal dagi miyoi ahum Sorokhaibam Arben Singa sahi kuntaruk Thongam Singajit Maitai sahi kun amadi Irengbam Gitchandra sahi yankhaitaruk ni makhoi yumda thi humbada detonator ahum amadi remote ki battery ahum phagat pangamki ngasigi operation du handak wangu terada bom pokhaihanbada ITBP personnel ani shon ki ba amadi mathangi numitasu bom phangkibaga marilena lokhulakpa Investigation ki manung channa akaknaba pawma phangbadagi Kaksing District Police ki SP Sre Bach IPS ki supervision makhada additional SP operation Kaksing Binoy Jongtham MPS amadi commando Kaksing OC Muhammad Abbas Khan lusingba teamna wangu nurathel area da thi humbagi thabak chathabada makhoi manga phagatkibani makhoi mayumda check tobada detonator ahum amadi remote ki battery ahum su phagatki pharaba me ahumna phangdorapagi matungina Makoina lakliba tha Mars asasu IED ama pokhaihanaba thorang tori haiba khangba ngambaga loyena makoi tha sigi tangkunda IED pokhaihanduna ITBP personnel sing soonba mamang tha January 16 ta Kaksing Kunau Lamkhai uyok thong manakta bom pokhaihanba numesiga yu anganbada wangu Lamkhai area da bom pokhaihanbada senaba ngangtani haibasu khangba ngamki haina ngasi SP Kaksing office da pangthokpa pawgimpa amada SP Shrey Bhasna thongdoki In the aftermath of the unfortunate attack on ITBP personnel in Wangutera, Kakching police have been undertaking different measures to detect the culprits. This morning at 3 a.m., an operation was launched by Commando Unit Kakching under the able leadership of Additional SP Ops Shri Binay Chongtham and Muhammad Abbas Khan, who is the OC of the Commando Unit, and SI Robindro Brown. In this operation, 5 people were arrested who had masterminded the attack on ITBP as well as 2 other IED blasts on 26th of January 2022. Their houses were searched and 3 detonators and 3 batteries were recovered. Handak pangthokadoriba Manipur ki 32 suba general election ki February 19 na togodoriba ahanba phase ki mikhalda Churachandpur district ki oina 55 Tipaimo assembly constituency amadi 57 Henglep assembly constituency da mikhal ki mathau togodoriba polling person amadi security person sing masa masa ki duty taphamda satpa ngasi Churachandpur district ki Tuibong da leiba peace ground gi hokre ground asdagi 55 Tipaimo AC gi oina gari 18 aduga 57 Henglep AC gi na gari 3 ngasi ayu angan badai khongshan ba hoki
अतोपा गाड़ी तरा तरेट न तिपाइमु एसीगी अमदी गाड़ी कुंट्रा मरीना हेंगलेप एसीगी दमक मिखलगी ड्यूटी की दमक ग्राउंडस्टगी हयेंग लमथाखिगनी मसिदा नतना 56 थांगलोन एसीदा गाड़ी निफुमाथोय अमसुंग 60 सिंगात एसीदा गाड़ी तरा पंसु हयेंग पीस ग्राउंडगी लमथागनी हाइडी बीजेपी न लुसिंग बुलेंगाक असी अमंबा मरक्ता लैबा नंफु हाफुगी लेंगाकनी असिगुम बुलेंगा अमुहना मणिपुगी लेमाइदा लाहलगुमसी हाइना सीएलपी लुचिंगबो ओइरंबा ओइबो बिना फोंदोक्रे कक्सिंग असेंबली कंस्टिट्युएंसी की मनुंग चन लेरिबा सोरा कुंगंगदा असेंबली कंस्टिट्युएंसी असिगी आईएनसी की मिरेप ओइरिबा केएसएस केनेडी की मिरेप मिखलगा मरी लेना पांगथोकपा 1 डे इंटेलेक्चुअल प्रोग्राम दा इबोबिना मखा तारादुना फोंदोकिबदा हौजिक इंडिया दा लेंगाक पाइरिबा बीजेपी असि यामना कम्युनल ओइबा पार्टी नि मखोइना तपना तपना लेबा असिबु वन नेशन वन रिलीजन वन कम्युनिटी हाइबा पांडमना संगसलकली मखोइदगी एखोइ सेक्शनसी मणिपुरदसु बीजेपी बु माइथिबा पिबदा नतना लिसिंगनी कुनमरी गी पार्लियामेंट मिखलदसु मरु फंगना माइथिबा पिनबा होटनसी हाइना अपील तौकी नंपू साफुगी अदुगा याम कम्युनल ओइबा सुबा बीजेपी की शासन से अमोघ खरना लेखासिदगी मणिपुरदगी मखा ताहनबा तारगदी अखोइ मयाम सि नुंगसि सानना हिंमिनगदबा भारत असि मोइगी पांडम लेबा आरएसएस की भारत लोन अमखत ओइगदबनी धर्म अमखत ओइगदबनी जाति अमखत ओइगदबनी हाइजे सोम चथरिबा तंकक नाइना चथरिबसे मयाम येंगियोबा यूनियन मिनिस्टर ओइरंबा कांग्रेस की लुसिंगबा सलमान खुर्शीद यावना पांथोकिबा थौरंगा मरी लेना कक्सिंग एसी की आईएनसी की मिरेप ओइरिबा केएसएस केनेडी ना फोंदोकिबदा महाक ओजागी सिंफमदा सही कुन हेना कथोक्तुना लाकपनी अदुबु असेंबली कंस्टिट्युएंसी की प्रजासिंगना अवात अपा कया थेंगनरिबासी उरकपदगी महाकना ngamjaba खरदा ओइरबसु मियांगी मिहुत अमा ओइना तौरंगे निंगबदगी प्रजासिंग याइफनबा महाकी सिंफम कथोक्तुना मिखलसी थेंगननबा थोलकपनी मरोइना सोरागी इमाइबेल कयादी पदा मरुमदा हिंगनबगी लानफम थेंगनरी असिगुम्बा अवाबा कयासी हौखिब लीडरसिंगना हन्ना येंगबिदना लाकली मसी महाकना अंगम्बा थाकता होनदुना नुपीसिंगबु सेंथोक लंबी लेना हिंगहनबा होनगनी हाइना फोंदोखी थामोइ सेंगना तौसरेबा आइगी पुलिसगी नुसेबा सिंफमदो थादोकजरगा मियामगदमक्ता सेवा तौगी अखंब खरा अखोइ सोना के प्रजासदा नत्र पलियंदा इरेंगन बिजोयपुरदा कसिंग द लेबसदा अखोइ करी दौर फगने हाबदो अदुगी आसा थोकसरेबा एनेका हाइजबा अखोइना थोकसरपे मरमसे याम लेगरे अदुबो अखोइ टेंशन जरपदा वाट पादबा नुआई आइबा कसिंग केंद्र बिदमता कांग्रेस पार्टी दा केटमें केनेदा वोट पीबी वाइ कांग्रेस थमजरगा मयाम पुनमुको अमुकना पुरमजरी लाकदरी बतारानिथोय सुबा विधानसभा मिखलसदा सेंजा थुमजा लेतना प्रजा मियामना अपाम्बा मिहुत्ता अथिंग बलेतना खननबगी पांडमदा खुराई ब्लॉक एनपीपी यूनिट ना सिंधुना खुराई केंद्र की याइफा खोंसत हाइना मिंगथोनबा मियांग खोंसा अमंगसी खुराई असेंबली कंस्टिट्युएंसी की नेशनल पीपल पार्टी एनपीपी की मिरेप लाइटोनजम जयानंदन लुसिंगदुना पांगथोक्रे ngasi khongsak aduga mari lena NPP gi mireb laitonsam jayandana hai mikhalasda miyangi apambagi mayokta propaganda masal power amadi mani power na mikhalasida namthana ba honarakpa matamda ekhoi miyamna thongna phana थेंगनबगी तंजा अमा खोंगचत असिना सोइदना पीरगनी हाइना फोंदोरकपगलोयना इलेक्शन कमीशन ऑफ इंडिया न पीरिबा नीति नियम कायदना मियांग यापांबा मियांग थाजबा मिहुत फंगनबा होनबिनसी हाइना फोंदोरकपगलोयना चाही मंगागी दायित्व सिनख्रबा अदुगुमलबा बीजेपी की टिकेट ता माय पालख्रबा खुराईगी सिटिंग एमएलए असिगा लाइबा मिखलसदा लंबा तौनरगनी हाइना फोंदोरकली ngasi मियांग खोंगचा दु खुराई कोनसम लेकाइदगी हौरगा टॉप मोइरांग कंपु खेवा फावबा सत्खिबगलोयना मियांगी मिफा अमसु पांगथोक्की ख्वाइरंबन इमा कैथल यावना थमैबन एसीगी मफम सिनथुंगना थमैबन एसीगी बीजेपी की मिरेप जोतिन वाइखोंगी कैंपेन चथखरे ngasi कैंपेन दुदा बीजेपी नेशनल स्पोक्सपर्सन संबित पत्राना हाई बीजेपी की डबल इंजन सेंटर दा नरेंद्र मोदी की लेंगाक मणिपुरदा एन बिरेंग की लेंगा अस बहुत पीबीयू फोंदोखी माना मखा तादना हाई बीजेपी ना अमोहना शासन लाकपदा मणिपुर की हौरकलिबा महैरोई सिंह क्लास 12 पास हेक तोबगा फ्री दा लैपटॉप अममम पीगनी नुपी सिंह बु हेना सगोलदुना कॉलेज चलिबा महैरोई नुपी मचा सिंह गिदमक स्कूटी लैमना पीबा इमुंग खुदिमक्ता उज्ज्वला स्कीम गी मखादा गैस सिलेंडर पीबना सिंहबा कया मियांगी आइफनबा होनगनी मसिगिदमक लेपलेतना मियांगी दमक सेवा तौजरिबासी बीजेपी सिंधुना 40 जिरिबाम एसी की भारतीय जनता पार्टी बीजेपी की मिरेप ओइरिबा
Namairakpam Buddha Chandra Singhagi one-day political conference pangthokre. Tharamadida BJP Manipur Pradesh President Adhikari Mayum Sarda Devi, Upa Adhyaksha Jila Parishad Boro Bekratia Somojit Singha BJP Zonal Secretary Organization NE Ajay Zangwal Lakhipur AC MLA Kaushik Rai BJP Manipur Pradesh General Secretary K. Sarakumar Singha BJP Manipur Pradesh Spokesperson L. Bridget Singha Amadi Adhyaksha Jila Parishad Jiribang KS Janaki Devina Chief Guest President Amadi Guest Owner Singhoina Saruk Yaki Tharamaduga Marilena BJP Manipur Pradesh ke President A. Sarda Devina Phongdokhibada Praja Miyamda gas cylinder amamam pirambadu lakadoriba election asida BJP na sarkar sema tarabadi gas cylinder ani pigani scooty loyana mahiroi singi iPad amamam su pigani Assam state na ngamlaga aikoina karigi ngamloi doribano haibasini India na sahi humdra manga ning tamba phangla matung sahi humdragi mamangda palamba sarkar na piramliba nungaiba haibabu lambi phataba kungangsing sakhatpa ngamdaba punamak asi mamangda palamba sarkar na piramba khudolni Sahi humdrada semba ngamdraba kayabu sahi mangagi manungda kharato oirabasu semribasi Sandra bot kargani haibagi thajaba leire adubu miyamna hena nungsibiduna MLA oina thaglaglabadi and Buddha Chandra bo minister gi pham ama sungsoi soidina pigani loyena miyamna bot thadaba matamda sarkar semba ngamloidaba party da bot pibagi mahut matam sangna sarkar paikigadoriba BJP da bot pibiyo haiki Technopal ACG Karo Kulenda Mikhalga Marilena NPF Sagotpa Singa Independent Mirep Sagotpa Kangbu Amaga Chauna Khatna Chainaba Thokuna Nakal Animakta Asopan Yauna Kre Gari Kaya Akaya Toy Tokre Thaudo asigi matangda thajabaya ba mafamdagi phangba pawgi matungina independent mirep oiriba tantanga ko naba sem sakhe hairi NPF ki mirep sagapa singna laktuna meeting adu pangthokpa yaroi maring kangluki frontal organization singna punna lomina kiba wareki matungina NPF ki ticket phanglakpa mirep aduda maring kanglupna punna sagobina ba haina yana kiba wafang ngaktuna independent mirep mosil phana maring kangluki mayokta thabak chathaba yaroi haina athingba pinaba honaraki hairi maduna maram oiraga nakalani gi marakta khut thanaba yauna sauna khana jainabagi thodosing adu thokibani hairi khana jainaba aduda independent candidate ki security yauna miyoi taret asopan nangki mafam aduda leiramba gari singsu utuwato yopakna sing basinaduna mingsel thugaiba amadi gari gi engine sing yopakna yangkhaibada nakal animaki pullaga gari kunmanga rong akaya toy thoki thaudo aduda soklaba miyoi tareki manungda miyoi ahumdi ka hena sathina sokpadagi Technopam police amadi AR ge personnel sing na ngak senduna hospital da pukhatkre hairi thaudo adugi matangda maring frontier organization ama oiriba maring napuya yinglam MNY gi president K hoiduna phondorakpada Kharo Kulenda NPF ki mirep sagat pamadi independent mirep sagapa singi marakta yamna sauna khana sainaba thokle haiba pau tabadagi Khamjinaba Sangsalakpada independent mirep mosil pa sagatpa miyoi singna makhoina purakpa gari singsu loina thugaibire mosil pa hariba mirep asi matik yamna chadaba maring kanglupu nungshiba misak amani haina loba ngamde haina su phondorakki Akoi MFO aina ngasi ko incident si thokre akoi mayam si ko lakne lakre mafom si lakpada masi gi thodok si thokki bi sida ko yam nungai jade aduga thodok henduna akoi gi MFO koina akoi busu moina athiba wahaida haibiba to chai hunba habisi mama amma ko yam nungai jade Handa ahan batangka ki oina pangthokadoriba assembly election sida Uripok Kendra BJP gi mirep oiriba KS Raghumanina miyoibagi ijat sokpa yaba wahi phongdok lubagi damakta socio political commentator Songtham Bijoyna KS Raghumani gi mathakta lupa crore taragi defamation suit thakre hojik Manipur da chathariba election campaign asigi procedure asi issue the best tobagi mohta amaga hunaduna college vote amagi thakta kumtharakle haina CS Bijoyna phongdokre Wapamasinga si Rings Complex ta leba CS Bijoy gi mayumda pangthokpa pawgi mifang amada mahakna pawmising da phongdokhibani mahakna makhata na hai election commission of India na free and fair election ama lehangani hairiba si khana jainabagi nakal khakda yengbagi mami chawna tari hojik election gi mangoina na black money kaya sinaduna vote khombagi amadi selfie bagi thaba mafam kaya da paksana sathari MLA minister singda thaba wanong kiba kaya na sel mangani kiduna bonded labor gi saklon loduna miyoi kaya bu lana lamjing naba honari hojik lebag asida politician kaya na thaba hawkani haiduna sel loksinduna namduna vote chalan basi terrorist na hotels condition da thamlaga mantik nabaga chap manei hojik lengak pairiba BJP na masabu
ideology da best toba party ni haizaribasi tabada yamna nokningba wafamni BJP gi ideology hojikti lokhada takre core agenda kauthokre corruption amadi dynastic politics ki mayota leplamba party ngasidi karbarwala singi punpham ole maram asina hayeng ahan ba lamta thangjanu me asida BJP gi saroi ngaroi kayana mayum da lagtuna vote khomnaragani loyana sel na miyam gi vote laina ba honarakani haiki थबकी पैसा लौसलगा नमदन भोट चलन बसे मसीबु करी हाइजिगे टेररिस्ट अखोगी होस्टेल दुग मरी लेनबा मी मयाम सिजनबगी मौंगदुरा नत्रगना अखोई बॉन्डेड लेबर की वखला मसी याना खुदोंग थिनिंगाय बा कैनोनी बीजेपी से दुंगारे मखोगी आइडियोलॉजी धर्म ngakpa हेदो लोयरे लोखादा लंधगरे कोर एजेंडा कौथोखरे करप्शन की मायोक्ता लेफंबा ब्लैक मनी की मायोक्ता लेफंबा आइबे यादरे मखोयदी ख्वाइदगी फत्तबा साथीग्रब पार्टी अखोयदी सेन पाम मीम्याम के पुनभम ओइलरे लालिबा तांग कुनिपान अमदी मथंग थागी मंगादा पांथोकदरिबा विधान सभा इलेक्शन सिबु मियामना कोविड एप्रोप्रिएट बिहेवियर ngakpiduna senba ngamlagasu ekhoi irakta leire haina Directorate of Health na section 1 thamlakli ngasi Director of Health ki board room da pangthokkiba paugi miphamada Medical Directorate Dr. K Rajo Singhana hai lakadar mikhalas da bot thadaba lakpada covid ki SOP ngakpiduna lengana piba covid laisa ki sana kanglo ngakpiu haina phundorak pagloyena miyamna covid appropriate behavior ngalakpa amadi vaccine kapagi sang helakpada ngasi di Manipur amadi India gi maphamayam ba COVID laisa laksinba ngamle haibe yai haina phondorakli magna makha taraduna ngasi phawbada laisa sigi sang chada 3.9 hantarakle laisa si laksi libang ngamle laisa sibu thengana ba matik chaba khulai sem saduna thamle madi daka leiba polam sing langsinduna thamle haina phondorak morbidity leiba sing akaiba matalaitana recover tawkhre haina phondorakli hadagi election da koina election da option sandoi da bangai यको प्रिकॉशन से या अजन लोग इलेक्शन डिपार्टमेंट के हेल्थ डिपार्टमेंट जो हान तो तो मोंगा हाई पुलिस स्टेशन की मशीन गलन बा अदगी हेल्थ डिपार्टमेंट से ऑप्शन बा अदगी मोय जी की इवन पीपी हम उपगा पुलिस स्टेशन की पर्सन से लेबा मास्क फजने येंदा हैंड सैनिटाइजर इलेक्शन डिपार्टमेंट से प्रिकॉशन मयाम लोग अदे के कोई हेल्थ डिपार्टमेंट तो हेल्थ डिपार्टमेंट की ओइना कोई एडिशनल डायरेक्टर डॉक्टर थॉमसासु कोई नोडल ऑफिसर अम ओइना Ekon torga masih overall rapid response team memang kuning kerja koi medical team dulu skema kan. Aihak sirabasu karisu kaide sibasu kide makhatana lebak miyang yaifana ba thabak sing chathakigani nomai kapsenduna lebak kidamak thabak tawjaningba naharol kya tholoktana ba sinba thong singdagi aikhoi puna thengna hodaba taragadi leba asta sumba pamjaba miyang thabak tawningba kya thoglak oi haina thangmaiba United Club ki President Pratap Leisang Themna phongdorakre mak masama ki yumda ngarang nomai kapsalam babu yaning daba phongdoladuna ngasi thangmaiban sinam lekai da leiba club amadi maira paibi singna chathaki ba wakai maphamaduda makna hai aigi punsida kanagumba amataga nungaina daba yekna ba amata leite adubo ngarang aigi yumda nomai kapsalam ba simakti angakpa phawi masi rajniti ga mari leinaba oigani haibagi singnaba sauna lei ai samakti sirasu kasu kab leite miyam gi damge thobak tawgani hojiksu hanba leite aduga miyam gi thobak tawjiningba aduga inkhalakpa youth mayamda namdhanabagi rajniti gi lalong mayamna sigumba mama lebak nusijaba marikai khanba majati gi khanba miyoi kya tholaktanabagi asawa sapu mu tirakpa sidi yamlai thibana masit khengna hogdraba namdha hogdaba taragadi akoi lebak se da atugi asumba pamjaba mayam gi damge thobak tawba kathokpa pamjaba miyoi tholoi haibisima thamje wakai maphamaduda saruk yakibi thangmaiban sinam lekai maira paibi gi president Rashina hai sahi manga gi miyam gi hak silnabagi tanjama oiriba election maya sigumbada aki akhang piba thabasi makhatana sathabiganu kanana karigidamak torakpano miyamda sengdo u loyana mikhalas da mana pamba mihut khanjabada apanba pibiganu phongdokhi pung tarakpada koi lekai sida thoi hanindaba thokdok thokpasi mijam praja amatagi mayok thokdaba oisunu haibadasu thamjari lekai sida micham amada koi president amagi takki president gi yummaktada
ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯎ Wakal mifam aduda TUCD asumbagidamak lepkani TUCda singnaba kudakta lepu maralaiba myoising pung kunmarigi manungda puthokpiyu haiba placard kya su paiki amadi kholaw kya su lawki Patriotic Writers Forum PAWF Manipur Sinina Manipur Press Club ta pangthok patara raksuba Arambam Ibungo Hal and Bino Kumari Literary Award 2021 Yumnam Chanu Wanglen Thoibi Utambalada Kusinakre Hariba Manasi PAWF na sahi kuntra mangagi makada laiba aiba amadi aibi sing na iba chairengi larik ta piba manani handak sahi oina Yumnam Chanu Wanglen Thoibi Utambalagi chaireng lairik naitom taraba iraida manasi damak khalakibane hairi PAWF के सेक्रेटरी राकेश नौरेम ना हाई PAWF ना सिन लाउथोरकपा अवार्ड असिदा महाकना अहानबा मना फंगबि नुपि आईबी ओइरे महाकी पुंसिदा हेना माइ पाकपो ओइरसनु फोंदोकी ngasi tharamadu sarchantiam site academy award नौरेबम खंबलुवांग प्रेसिडेंट के दिली पेट्रो मेंबर पेट्रोटिक राइटर्स फोरम PAWF ना अथबा मिथुंगलन थरमपु अमदि अखन्नबा मिथुंगलन ओइना छरु याकी Citizens Association for Rural Development Card Wabagai Sinduna Sanaroi Singing Numit Pangthokre Card Wabagai gi miyeng makhada Kaching District ki manung chana laiba Wabagai Social Welfare Club Upsamantak yauna mafam marida tongan masana 1000 meter marathon race kabadi chapata kro tak o warner singba discipline kya da pangthoki COVID-19 saitheng na Manipur su mamal yamla bamyoi kya gi punsi loisingkhre kaya amana phamung da yata na lairiba stagi ngathokna ba masa mau phana thamna ba hona minasi tungda haurakadori bana hasing wa phabalamida puminasi haina ngasi gi thoronga marilena card wabagai gi secretary M Manishor Kumana paujal pirakli National Stock Exchange NSE gi top officer ama stock market case ka marilena ngarang numidang phakre mahak adu angakpo oina unariba Himalayan yogi amani hairi India gi asauba moiramba miyo amana haibada pangthada thajaba miyo amani hairi CBI na haikibada hanagi NSE gi chief operating officer haujina yogi ama oina khangnaraba Anand Subramaniam koba miyo amani hairi NSE ga marilena ba ipau kya Chitra Ramkrishna na pitok pishin tawi hairi Chief Operating Officer Oiramba Subramaniam Bo CBI na February 30 kunkumathoi masum kunmari da wahang pakhum chathaki hairi Russian landmina Ukraine da operation chathari ba sigi matang da Union Security Council na wahang hanglaglabadi India na Russia bu support tawrakani haina thajai haina Russia na phongdoki Ukraine da hauji wari bepeba masigi maram India na phajana khangi haina Russia na phongdoki Ukraine da Russia na sangsiliba khongthangi matang da UN Security Council da irai numita vote longunaba thorang torambani Russia gi charge DFS Roman Babuskin na haikibada Ukraine da hauji wari bepebangi maram da India na phajana khanglambada thagatli UN Security Council da Russia bu India na support togani thajai India gi wakhaldi amagi su misang sangdana independent laibani masigi wakhala sibo aikoina thagatli haiki Haujara bada maroya pa amuka na pijari Haukiba pung kunmari da Manipur da miyoi kuntrataru COVID positive oiki miyoi ahumna laikidre Bom pokai bagi thaudosna janaba miyoi manga phagat kre ina nongmagi oiba political conference pangthokna ki Kharo kulenda mikhalga marilena ba khana jainaba thokre Ngasigi di paudam pijaba matang installation jare miyang tabiri basingbu khurumjari